Akasbani Imphal, Wahengbam Rajesh na pau pajari, ahanbada maruiba pau. Security Force na Raja sigi tongan bajila singda thihumbi tabak chatabada kulai kamrom phagale. Manipur Police linkaki bagi chama kuntrani tu isubak kumon thorom ngasi Imphal gi ahanba Manipur Rifles Parade Ground da pangthok lagani amasung Kendra Sarkar gi karmachari singi amasung pensioner singi dearness allowance amasung dearness relief chada mari hengatpada Kendra gi Mantri Mandal na yare. Security Force na Imphal West, Kaksing, Kangpokpi, Bisnupur, Thawal amasung Churachampur jila gi chingnaba mafamsingda thihumbagi thabak chathagre. Maduda SMG carbine ama, M20 pistol ama, Countryman pistol ama, Kangpokpi jila gi Kangsu Police Station manungchamba tongan ba khulsindagi phagat pangamle hari. Manipur Police Control Room gi Cherolaman High akanba Cheksil Taurang Marakta National Highway Kuntra Taret amasung National Highway 2 da gari sing chatok chasin tawholi chingnaba mafam singda Security Force thamduna gari sing asoi angam yaudana honari Amaronda Security Force na ngarang ayuk Bisnupur jila gi Nachau Kha Ward number 6 tasu thihumbagi thabak chathakari hari maduda yum chama kulmlong gi mioi chatruk lom wahang paung chathagi hari adumoinamak mipha mipun gi pau leite Kaksing Police na Irengban Sabal mamang laikai da su ngarang ayuk thihumbagi thabak chathakre hari maduda yum yangkai rongi mioi humbrarom wahang pahong chathaki hari Ukhrul jila da ngarang pangthokiba raijagi Mantri Mandal gi mifamna tongan ba warep kayamrum lauki warep sing adugi manungda Manipur Maintenance and Welfare of Pensions and Citizens Rule lising ani kurumdoi chatnabad ayaba pikre Mukhyamantri Nongthomam Birena Sabhabati oiduna Ukhrul Mini Secretariat Conference Hall da pangthokiba Raijagi Mantri Mandal aduna Social Welfare Vibhag na paikaliba Mission Shakti gi makhada State Hub Empowerment of Women gi post nipan amasung District Hub Empowerment of Women gi post sama taranitoi contract basis da laupa Ukhrul jila gi Singai Subdivision gi manungchanba Pawida SDC office hangdokpa Kachai Primary Health Sub-Center bro Primary Health Center ki thakta ongkatpa Manipur Education Service ki cadre hana yengsin baga loinana semjob senin toba amasung mapangal kakhana na pahonabada Mantri Mandal na ayaba pikre tungda Mukhyamantri na tongan ba sakot thorangi project kayamrum sangaki amasung jatra hunki Malim sinba tungda ngasi World Heart Day gi thoram pangthokani kumsi sahi palan thoram asigi hiramna use heart no heart haibashini state NCD Division National Health Mission Manipur na Imphal East NCD CLga kusam naduna National Program of Prevention and Control of Non-Communicable Diseases ka punna sinduna palan thoram asi Imphal East ki laifam kunugda leba Health and Wellness Center da pangthokani thoram da Raijagi Haksil Vibhag ki Director Dr. K.H. Sasi Kumar Mangang Imphal East ki CMO Dr. L. Indira Devi na singba saruk yagani Thoram masigi saruk amoina ngasi ayuk Lions Club Imphal Global ga kusam naraga Laifam Kuno Health and Wellness Center dagi cycle rally amachakani tungda use heart no heart haibasigi matangda mahiroi singi oiba layekpa changdamnaba amasu pangthokani Thoranga mari lenana Haksel gi kem amasu pangthokani hari Tarasuba Governors Rally amasung Manipur State Bharat Scouts and Guides ki Raija Puruskar yentopagi thoram ngasi Imphal gi Raj Bhavan gi Darbar Hall da pangthok lagani Manipur State Bharat Scouts and Guides na sinduna pangthok thoram asida Raijapal Anusuya Uikena State Association gi Scouts amasung Guide singda mana yentokani thoram du da Shiksha Mantri Thaunagjom Basanta Kumar amasung MLA Jang Henglum Panmai saruk yagani Manipur Police linkaki bagi chama kuntrani thoi suba kumon thoram asi ayuk Imphal ki ahanba Manipur Rifles Parade Ground da pangthok lagani thoram du da Mukhyamantri Nongthomam Biren Singna ningthi jarba March Past Parade magi salami pigani Mukhyamantri na Manipur Police ki Sports Star Raik puthokani loinana trophy amadi award sing yantokani Imphal West District Police Station na sahi asigi DGP Manipur Trophy for Best Police Station mana piragani Thawal Police Station dana ani suba Best Police Station gi mana piragani ahum suba manana Imphal West City Police Station da piragani hari DGP Award for Best Police Officer na Lilong Police Station gi Women SI Dr. Asem Satyabeti da piragani hari Imphal West amasung Imphal East dilada ngasi ayupung mga dagi numidang wairam pung tare phawba curfew komthokli Kaksing jila dana ayuk pung mga dagi numidang wairam pung taruk phawba Bisnupur jila da ayuk pung mga dagi numidang wairam pung mga phawba aduga Thawal jila dana ayuk pung mga dagi numidang pung nipan phawba curfew komthokli
Khetrigaon Kendra gi MLA Sek Nurul Hasan gi matakta hanagi MLA Nahakpam Indrajina Tharakiba election petition gi defense witness gi warol Manipur High Court pinap ko wada MLA Sek Nurul Hasan masangamdre haina laktabadigi defense witness gi examination gi matam amuk hanna nauna leple hari case asigi saki oriba Sek Nurul Hasan commission gi mamangda laktuna mahak masangamdre haina se tharaki hari tabiriba pawasi Akashbani Imphal legini Kendra Sarkar ki कर्मचारी सिंह अमसुंग पेंशनर सिंह की डियरनेस अलाउंस अमसुंग डियरनेस रिलीफ चादा मरी हेंगटपदा केंद्र की मंत्रिमंडल ना यारे हौजिक चादा निफु निथोय ओरिबा डीए असि चादा निफु तरुक्ता हेंगटले केंद्र की मंत्रिमंडल की मिफम लोरबा तुंगदा इंफॉर्मेशन अमसुंग ब्रॉडकास्टिंग मंत्री अनुराग सिंह ठाकुर ना नई दिल्ली दा पाउमी सिंह दहाई नौना डीए हेंगटपा असिना केंद्र की कर्मचारी लाख निफु निपान लिसिंग तरुक चट्रेट अमसुंग पेंशनर लाख Humfunipan Romdakana Piragani, Masi 7 Commission Matungina Hengalakpani, Masina Sarkagi Sengaudagi Sehi Amada Lupa Koti Lising Taranitoy, Lak Sanipan Yankaiteret Sading Togani. Mizoram the Mirepsi Pisan Begin Matam, no Makata Naisilak Pagamatam Asida, board Kombagi Tabak Tamna Kankalagli, Mirepsi Pisan Begi Arobenumit Hayeni, Maragasta BJP na Mikal Asigidamak Hausi Pawada, Mirep Kulum Dogi Ming Lauk Tokre. Matang Tagitare the boat Tada Nagadoriba sit Nipuleba Rise Bidan Saba Mikal Gidamak, Sarkar Pariba Mizo National Front, BJP, Congress, Aam Admi Party, Joram People's Movement Singba Dol Singna, Boter Singi Punging Singchinaba, Ngamjabi Taduna, Honori. Mapam Kada Mipam Pang Tokpa, Yumton Chongdana, Bot Kombana, Mikal Asigi, Marueba Chatam Ori. प्रधानमंत्री नरेंद्र मोदी ना प्रमोद महाजन ग्रामीण कौशल्या विकास केंद्र संगा तरामातोय ngasi महाराष्ट्र दा वीडियो कॉन्फ्रेंसिंग की खुतांग दा हांगदोक लगनी राज्य सिगी जिला कुंट्रा मरी दा हांगदरिबा सेंटर असिना लमदम अदुगी खुंगंगी नहा सिंग दा तोंगान तोंगान बा खुद साहिबगी ट्रेनिंग पिदुना मरोमदोम थबक पिबा ngamhal लगनी ICC क्रिकेट वर्ल्ड कप की मैच अबदा ngasi nungthil Pune da Bharat amasung Bangladesh sanaragani ngarang MHC da Maram Stadium da sanakba match amada New Zealand Afghanistan bu ran chamani phuma panda thoiki ngasi phongba pausi singi maroiba pauk singi damak haujik nomai kapam bedamani lere bedamani Thagachari Rajesh Ukrul da pangthokiba Raija Mantri Mandal gi mifam Mukhyamantri na Ukrul bu summer capital oihangani haiba wafam Manipur gi Raijapal Anushya Wiki gi Churachandpur amasung Bisnupur gi Khongchat mobile internet data gi athingban numit marini mangani gi manungda loktoklagani haina Mukhyamantri na phongdokiba wafam na ngasi phongnariba paukje singi maroiba pawoina phongba thengnare Wenlan Pauda, Tha Manga Hena Changbang Ngamlaktraba, Kuki Kul Nipal Fauduna Chatlaga, Ukrul the Cabinet Mifam Pangtokre, Tangkul Amasung Mitegi Museum Sanaba Urip Uyung Tamkre, Amadi, Ukrulbu Manipurgi, Summer City, Ohenaba Honaragani Haina, Chief Minister Nong Tombam Bidan Singh na Phongdokiba Wafam na Ahan headline Tauri. Pongna Famda, Kuki Nupi Singh na Governor Bulambi Thatuna separate administration demand Taukiba Amadi, Manipurgi Puarida Miamgi Ahan Balengak Lakiba Numit Pangtokibagi Pauna, Ahan Balamai de Fongli. Sanalebakta Manipur Police ki chama kuntra nitoi suba rising day thoram ngasi pangthok lagani nongmai kaptuna micham sokhan bada mapung oina chenabam yoi fagadabani haiba pausing ahan balamai da fongli Sangai Express English edition da October gi tang 19 da khwairakpam lekai da thokiba thokdok aduga mari leinana police na chenabam yoi hum fagat kare haiba pauna ani suba headline tauri Naharul gi thokdang da Rahul Gandhi gi statement gi matang da amukona deadline pirakpasi laibak thibani haina Congress na phongdokiba wafam na ahan headline tauri Chief Minister Union Home Minister na Manipur da thogliba irang asi loisinba haitraga Congress da onsin bagi thawong asi thadok piu haina Manipur Pradesh Congress Committee gi President K Megachandra na phongdokiba wafam na Ichel Express ki ahan belamai da phongli Sangai Express Manipuri edition da Ukrulbu summer capital ohenanaba government na priority piri haiba Mukhyamantri na phongdokiba wafam na ahan headline tauri People's Chronicle pauche da Chief Minister na Ukrul da project tara nipan sangakre project kunithoi na urip uyung tamkre haiba haina ahan headline tauri BJYM Manipur Pradesh ki Vice President yaung na Myoy ani sega ro tathoki ba thokdok aduga mari lainana police na fagat kre haina ani soba headline tauri ahan ba Manipur Vidhan Sabha phamki bagi ningsing numit pangthoki ba asina pauche asigi anchor kalam da fongli Manipur Mail pauche da Ukrul da pangthoki ba State Cabinet mifam da koti humpu mari lak kuntra nipan gi project ki maikum hangdokre haina fongli Tamilong da phongba pauche Ganfyu Melda Manipur gi Mukhyamantri na mobile internet numit marini mangani da fangalagani haina phongdoki ba wafam na none amadi none district da World Mental Health Day World Suicide Prevention Day pangthoki bagi pauna maroi ba pawoina phongba thengnari
Tamilong Times ta Chief Minister na luchingba kanguna ukrulda cabinet mifam pangthokiba amadi project kaya jila asida kusine kibigi pauna ahan headline tauri. Senapati da Fongba Hills Hornbill Express ta Senapati da dengue gi case hengalakliba asi district malaria department na laksin naba honari haiba pauna ahan headline tauri. Rajesh Thagachari Bedamani, Aruba Pau, Security Force na Rise Siki Tongan Bazila Sinati Humiki Tabakchataba Kulai Amarum Pagale, Manipur Police Linkapagi, Sama Kuntrani to Subakumon Torong Asi Imphal Anba Manipur Rifles Playground, the Pangtok Lagani Amasung, Kendra Sakagi Karmachari Amasung Penser Singi DNS allowance Amasung DNS relief Sada Mari Hengapada, Kendra Gimantri Malana Eaba Pikre, Paulo Izare.